Ziliangrong Furuki Saknairaba Freedom Fighter Haipau Zadonang Laikidabigi Marpu Tarat Suba Ningsing Nomit Ngasi Manipur di mafam kaya da paksa na pangtokay. Framework Agreement na maram oiraga Manipur da miyam na pamdaba thogdok amata thokhaloi thoksu thokloi haina Governor Dr. Najma Heptulana Sip Sena Manipur State Unit ta hazaba pirakle hai. Center NACN IMN Framework Agreement Gamari Lane na Manipur Miyam the Nam Thak Tauribra Haibado Laklib December Fall Gi Manungda Kanglagani Haina MPCC na Hairi. Film Forum Manipur Gi Taragamari Suba Foundation Day ngasi Bangkok Re Laklib September Fall Gi Manungda Cultural and Cine Policy Mapung Pana Chanahan na Naragani Haina Minister L. Jentakumar na Pongtok Re. Amasong Manipur dasu National Sports Day ki thauram pangthokre state ki thakta numit asi palan tawjabada Minister Karam Shyam na nungnangba phongdorok. Mayam bukurum zari adom yengbirsi Impact News ni Prime Time Manipuri News Bulletin dai khaidem jentazitna hojik pungja si faubgi moroi ba pauk sing mayam da bijari. Ziliangrong Furup ki Saknairaba Freedom Fighter Haipau Zadonang gi Marfutara Tarit Suba Laikidabagi Ningsing Nomit ngasi Manipur gi mafam kaya da paksana pangthokre. Thoramasi State ki thakta Haipau Jadonang Statue and Park Development Committee Haipau Jadonang Death Anniversary Committee na susinduna kashampata leiba Jadonang Park da pangthoki. Thoramasi da saruk yaraduna NPP gi MLA su oiriba Deputy Chief Minister Yumnam Joy Kumar na State asig interest sokpa wafam laklabadi hauzik leiriba laingak asina tumina leithokloi NPP gi oina su laingak sembadagi tokpa fawba yaun akanba firep lorkani haiki. Minister na makata na Haipau Jadonang bu National Freedom Fighter amani haina singtha kibagaloina na luchingba sina hona jabagi mahaina ngasi tokhaina taruraba Jamai Liangmai Rongmai amadi Pongmai bu Ziliangrong Furup oina amatta oina punsin kibani laingak asina Naga Peace Talk asigi matangda kupna yengli loinana state asigi interest sokpa yaba wafam laklabadi hauzik leiriba laingak asina tumina leiroi haina minister na makata ki Tharongi manung chana Ziliangrong Kulgi ahal oiraba singna yupan thaduna ishwargi mafamda thauniki loinana athoba sigi mitamda haikal ekat tamduna ikai khumna utki Haipau Zadonang Statue and Park Development Kam Haipau Zadonang Death Anniversary Committee gi Maikai Dagisu August Kungamapan asibu State Holiday oina laukthokna baloinana hauzik kaishampata leiriba Jadonang Park asi chok thokpa yauna wafam kaya yauba memorandum ama Deputy Chief Minister da pishinki Panba yaba mana British singi suknam shasham gi mayokta akanba ihau haukiba Freedom Fighter Haipau Jadonang bu British government na aranba maral sizinduna faraba matung inkumja lishing machamapal ga kuntraga matoi gi August Kungamapan da Fanshi Tauduna Hatkibani. We must be other Toribo Pochi, Adukam live in the government of India compulsion late of Nate. Aduga, a Koigi labor, Sisu, Hector Pochi solutions, Iran Purpia for the table. Solution Purtagadi, Karai, the Karmai to the Hibasi, Senam, Yam Kumnasangi. Aduga, let me assure you that this government, quick government, say the quick. Yam kana openly adu to wala to ngangi everyone aduga. We have been observing, we have been following all the developments very carefully and with all the carefulness aduga with the very clear mandate that say that koi Manipur interest sopa targeti koi will not tolerate. Nakalamrom da Laisang Kong da Ziliangrong Baugdi Ziliangrong Youth Front amadi Ziliangrong Students Union Association nomit asi palan thauki. Thoramasida Chief Minister N. Berena Chingmi Tami Machin Manauni Haibasi Chin Khaktana Yaroi Thabak oina utkadabani haina phongdoki. Mahakna makhatana hai Haipau Zadonang asi Ziliangrong Furup Khaktagi luchingba natte mahakti Furup asigi asengba luchingbani. Laingang asina Tamenglong District ta lupa crore nifu changba water supply scheme ama paikhatlagani loinana Rani Gaidilu gi mingda ima kaithel amasu saduna miyam da sinaragani haiki Chief Minister na hai Handak lamdamasida thokliba cyber crime gi issue si thingnaba laingakna DIPR gi makhada district khudingmakta monitoring committee amamam thamduna miyamna sizinariba social media asi ningthina yengsil halagani haina phongdoki. Everyone's saying Akoi Amatani, we should live together. Akoi Ipa Iselinauni. But one thing we should ask ourselves,
amana amabu manaba thapta ikai khumnabo respect toba sak khangbiba madu mathuk dai haiba aduna madu haurakpadagi rani gaidelugi kayana phajiba murti sarga leire aipau jadonangi leire narang nahan state cabinet na sirai thangal gi mingda hujiki hariba lambi gi maming do thola kanda khogi kaino dagina lamfel dagina sijo hospital chatpa lambi do ado sirai thangal gi magi maming da khoina dedicate tawgrabani khoi state government social media se amarom da yam phai amarom da yam phate communal yam na santoi jati amaga amaga nuksina da nabagi language kari kari yam tawi aduna khoi government na DIPR gi makha da district khuding ge khoi monitoring committee thamani Amarom da ningsing numit ka mari lainana Haipok Jadonang Development Committee na sinduna mairagi khongchat chatkre mairagi khongchat adu mezor khuldagi miyoi kyana sarukyaduna chatpa hokhi khongchat adu pauna kaitel fauraba laktuna Kaishampata laiba Haipok Jadonang Pakta khiliba athoba sigi mitam da miyamna haikat leikat tamduna ikai khumnaba utki Framework Agreement na maramoiraga Manipur manungda miyamna pamdaba thokhaningdaba thokdok amata thokloi thoksu thokloi haina Manipur gi Governor Dr. Najma Heptullah na Sip Sena Manipur State Unit ta thazaba pirakle hairi Hiramasigi matang dangasi Bauprata leiba Sip Sena Manipur State Unit ki office ta paumi singu unabada party sigi President M Tombi na hai Manipur da hauzik thokliba issue sing maru oina Framework Agreement Armed Forces Special Power Act upspa gi marum da thokliba fact encounter amadi National Register for Citizenship ki matam da memorandum ama ngasi Sip Sena na Governor da pisin ke madugi paukum oina Governor na Framework Agreement na maram oirga Manipur kaidagani haina miyam na chingnariba si thokhaloi loinana agreement asigi wari loishilakpada final decision launaba mari leinaba stakeholders singda khangalakani haina fongdoraki hairi loinana thokliba issue sing asi athuboda loishinba ngamnaba political party khudimakna paliba leingak asigi mateng pangfam thui haina su fongdoki Karigumba masigi damakta akoi thoningdaba thokdok amata thoktornaba aduga thoktornaba honagani thokane haibagi adugumba nungnang musu leite haidana mana sengdoi Chief Minister da khanganaba potama stakeholder khangani haibasi masigi matang jong sengdokpi waina haiba kanda ma madu taseng na haikanda loisindriba potama madu haiba yadabana maramor kanda Chief Minister su stakeholder su khangandabani adu loisanba kanda di soidana Chief Minister amadi stakeholder punamak khangani haiba mai sengdok warolama admaina pi development itata nadabada leibak irang honanaba honaba masigum masimtangdi akoi Rajniti dol ki khenaba thamdana masimtang thadok pinana Shiv Sena gi magedi appeal tawjage Framework Agreement ga mari lainana Center da leiriba BJP na luchingba government asin ancient IM da namthak tawribra natraga Manipur miyam da oidaba nganglibra haiba chahi sigi December forward da mayek sengna khanglagani State asigi maru oiba issue singdagi nathai handuna hauzik leiriba BJP na luchingba laingang asina miyambu charang na handuna otuna thamli haina Manipur Pradesh Congress Committee gi wangangloi khumukcham Joy Kishan na laingak asibu maral sirakli BT Rote leiba Congress Bhavan da paumi singa unaba made MLA Joy Kishan na hai lakadriba Lok Sabha Mikhal gi Code of Conduct mamang da wafam asigi achum aran miyam na khangbang amlagani hauzik BJP gi Laingak lakpadagi state asida chokot thorang kaya paikhatle laurabasu sabu loishindana leiriba chingmairong mini secretariat amadi hanagi tombisana school gi mafamda kaithil sabagi thabak machi lengdana leiri Tinlambi National Highway 150 gi namboldagi Churchanpur fawbagi lambi fibam fatana leiri prepaid ki paisa lauragasu miyam da ningthina mai piba ngamdri haina MLA na phongdoki Miyamna thengnariba issue sing asi na thainaba haiduna laingak asina border pillar Manipur University yaungna tongan bi issue sing puthokduna miyambu chamamnaduna thamle haina MLA Joy Kishana makhataki BJP is either cheating the NSM IM or cheating the people of Manipur masina khone thamjeningibsi lisang sitna aikoigi underground taduna leiriba masi shanti gi lambi da pusil undab honabada naga sing gi da emotional issue sagalaga Makoina NSN da aranbo wapum kharam hajenba natraga Manipur Prajada aranbo wapum hajalaga nungnang halaga ani sida tension purak ba habse BJP gi game plan ni masi kuibe yaroi December bogi manungda thengabada Lok Sabha gi Code of Conduct lak ngai mamangda makoigi sanariba game plan na seleba mayamna khangnarakagani makoina sincerely naga singsi akoigi ungsangna shanti oinaba lambi ama selakpa
Manipur Praja su kaidaba natraga Manipur Praja ta pangai hajenba naga Praja pangai hajenba ne se matam khara ki manung da khanglagani BJP na yamna apikpa politics taraga miyam da chamam namba miyam da decisive policy taraga chingtam gi manakta unkhatna na ba thonba border gi da Manipur Praja mayam mi pai na ba thonba shatra mayam da wal laga real issue mayam si da natai laga Manipur da India da kari phiom da leriga habse nathai na puri ba se masi Praja punamak mikap thopiro ngasi paugi mi famadu sarugya khiba Congress MLA AK Mirabai na hai BJP lengang asigi makada laitelai miyam gi yaifa tharangi scheme project sing BJP gi workers sing natana atoppada pidri nongwada changdaba yadraba potlam sing gi mamal kai hena wangba chak thongnaba gas ki mamal UPA 1 amde UPA 2 gi lenga ki matamda lairamba mamal dagi kai hena wangba asugumba thawang asi BJP na luchingba lengang asina miyam gi e chupani BJP gi asingba akhuba rajniti dagi miyam na checksin ba matam oire haina MLA AK Mirabai na Jacksil Wathamki. Gyasi tasengnamak yenba matamdasu BJP gi party natana atopana gyasi yenba sugya yadeba aikoi gi lairaba praja AAY gi makhada leiriba tongan ba aikoi gi below property line da leiriba lukrabi widow oiraba positive oiraba whatever leiriba affected person singjida aikoi proposal piyeba ado BJP gi party gi mi natana aikoi yenge haibase ayaba pideba adunadi adukki matik rajniti da asuk miyeng khuba asugma yengbuda ubuda nungaitaba asuk matang isa bisa yonglei melei naiba sarkar ase masi aikoi praja miyamna section biba mathau tare Article 371 Clause A natraga manaba ek semduna Manipur da chana hanba yaroi haiduna United Committee Manipur UCM na changsilakpa khongjang gi manung chana ngasi Kakching District ki Langmaidong da wakat mifam chatakre wakat mifam adu Langmaidong apunba maira paibi na sinduna Langmaidong Kaitel Community Hall da chataki Consultative committee will Nakalamrom da Sagolban YSSU waiting set to sue miyam na wakat mifam chataki wakat mifam adu Sagolban Moirang Leira Women's Welfare Association amadi Sagolban Nepra Major Khawang Chakot Thorang nupi lupna kusam naduna chataki bane Jaga mena madi NSNIM anigi santi gi warida framework agreement article 371 clause A dana Manipur da sanaragani 6 schedule sanagani na hari base kariguma sanarakpa tarabadi maseda phatanung da tholokpa panama jaga mena madi Manipur government na pugadabani koina UCM na changthaliba khongjana asida akhoi ju makha tana makhan makha kaya gi khongjang akan khongjang changthanab gi dangta akhoi sem saduna leijare Manipur ki ngamkhai da chawna chayet naba leiraba fawba leigak asina tumina leisinbagi thawongbu Socialist Student Union of Manipur SSUM na cherol amada yaning da bafungdoropuga loinana lakliba September 3 dagi hauraga SSUM na makhal makha kya gi khongjang changsilagani haina cherol amana hairi National Highway number 102A gi sangsat tagi sorbung taba lambi asi leingak na matang kuiraba mamang dagi bityeng changbi dabadagi fungyar constituency gi social worker nga chomi ramsang gi liching makada khunja sing na lambi sembagi thabak paikat krai chawrak na kilometer humpugum doi sangba lambi asi semgat nabagi dama kamjom district ki akoi bada tariba kungamari gi khunja sing na sel khaina duna Satsangda Laiba Taraga Taret Suba Assam Rifles ki matenga loina na lambi shembagi thabak adu hokibani hairiba lambi asi National Highway ama oina lauthokrabasu center amasung state government na mityeng changbi dana lakpana maram oiraga fungyar dagi sorbung taba lambi asi laikom lainang na khu yauna puthabata natana Chauraba kom kayana lambi asi faungnaba hotnabada awaba kaya mayokna hale hairi hiramasi ki matangda People's Action Committee for Maintenance of Roads from Satsang to Sorbungi convener KB Shona Impact News ta fongdorakpada lambi asi chathok chasin tawbada yamna khudong chadabu oibana khunja sing bunchinduna lambi sembagi thabak asi paikhatpa hokibani hairi
Regarding the point that I cannot say that we have been completely neglected by the government, but the road has been kept like this for about 15 years. So the government also, they are trying their level best, and accordingly, this route has been declared as National Highway 102A. Before the actual work starts, we cannot remain like this because the complete route has been cut off. No public services, bus services, even patients are stranded on the way, hues and cries in every villages. So we cannot remain silent. That's why people are coming out. We also appeal the government to come to rescue, and we have an unwavering faith that government will definitely come to rescue. ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 63 most probably 63 ꯃꯨꯛ ꯆꯠꯂꯒ ꯂꯩꯕ ꯁꯪꯁꯠ ꯍꯥꯏꯕ ꯖꯒꯥꯗꯨꯗꯅꯤ ꯑꯗꯣ ꯁꯪꯁꯠꯇ ꯍꯧꯖꯤꯛ ꯁꯪꯁꯠꯇꯒꯤꯅ ꯐꯨꯡꯌꯥ ꯇꯥꯕ ꯂꯝꯕꯤ ꯁꯤ ꯁꯥꯊꯤꯅ ꯐꯠꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯇꯥꯔꯒꯅ ꯍꯦꯟꯅ ꯂꯝꯕꯤꯁꯤ ꯆꯠꯄ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯁꯨꯡꯆꯠ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯒꯥꯔꯤ ꯃꯆꯥ ꯒꯥꯔꯤ ꯑꯆꯧꯕ ꯏꯚꯟ ꯒꯥꯔꯤ ꯑꯆꯧꯕ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ 4x4 ꯅꯠꯇ꯭ꯔꯒꯗꯤ ꯒꯥꯔꯤ ꯂꯝꯕꯤꯁꯤ ꯂꯥꯟꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯒꯣꯔꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯝꯖꯤꯟꯗꯅ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤꯁꯤ ꯁꯤꯒꯤ ꯐꯤꯕꯝꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯩꯀꯥꯏ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯈꯨꯟꯁꯤꯗ ꯂꯩꯔꯤꯕ ꯑꯀꯣꯏꯕꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟ 53ꯀꯤ ꯚꯤꯂꯦꯖꯔꯁꯤꯡꯅ ꯄꯨꯟꯁꯤꯜꯂꯒ ꯑꯗꯒꯤ ꯆꯔꯆ ꯂꯤꯗꯔꯁꯤꯡ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯐꯟ ꯗ꯭ꯔꯥꯏꯕ ꯇꯧꯔꯒ ꯃꯈꯣꯏꯅ ꯂꯨꯆꯤꯡꯗꯨꯅ ꯂꯝꯕꯤꯁꯤ ꯁꯦꯝꯕ ꯍꯧꯔꯦ ꯁꯣꯝꯗ ꯃꯥꯡꯗ ꯎꯕꯤꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯌꯣꯠ ꯄꯥꯏꯗꯅ ꯈꯣꯠꯇꯅ ꯌꯣꯠꯄꯥꯛ ꯇꯧꯔꯒ ꯁꯦꯝꯕ ꯍꯧꯕꯤꯔꯦ ꯑꯗꯨꯕꯨ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯑꯦꯁꯨꯔꯦꯟꯁꯇꯤ ꯑꯩꯈꯣꯏꯒꯤ ꯐꯨꯡꯌꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯗ ꯆꯤꯞꯅ ꯐꯣꯡꯗꯣꯔꯛꯇꯅ ꯑꯩꯈꯣꯏꯗ ꯊꯝꯕꯤꯔꯦ ꯑꯗꯨꯕꯨ ꯀꯗꯥꯏꯋꯥꯏꯐꯥꯎꯅ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯁꯥꯏꯠꯇꯒꯤ ꯁꯤꯒꯤ ꯂꯝꯕꯤ 63 ꯀꯤꯂꯣꯃꯤꯇꯔꯁ ꯄꯥꯛꯄ ꯁꯥꯡꯕ ꯂꯝꯕꯤꯁꯤ ꯀꯗꯥꯏꯋꯥꯏꯐꯥꯎꯅ ꯃꯥꯏ ꯄꯥꯛꯅ ꯁꯦꯝꯖꯤꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯉꯥꯏꯃꯤꯟꯅꯕ ꯇꯥꯔꯤ ꯀꯦꯃꯦꯔꯥꯃꯦꯟ ꯁꯨꯕꯥꯁꯀ ꯂꯥꯜꯄꯥꯜ ꯋꯥꯍꯦꯡꯕꯝ ꯁꯪꯁꯠ ꯃꯅꯤꯄꯨꯔꯗꯒꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯦꯜ ꯄꯥꯋꯔ ꯑꯦꯛ ꯂꯧꯊꯣꯛꯎ ꯃꯔꯥ ꯂꯩꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯆꯩꯔꯥꯛ ꯄꯤꯌꯨ ꯑꯃꯗꯤ ꯒꯨꯔꯨꯃꯌꯨꯝ ꯖꯤꯇꯦꯁ꯭ꯋꯔ ꯑꯇꯣꯞꯄ ꯖꯤꯞꯁꯤ ꯑꯃꯁꯨꯡ ꯊꯥꯡꯖꯝ ꯁꯇꯤꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯁꯤꯅꯒꯗꯕꯅꯤ ꯍꯥꯏꯅ ꯉꯁꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨ ꯄꯣꯏꯔꯩ ꯏꯇꯥ ꯃꯩꯖ꯭ꯔꯥꯎ ꯃꯩꯔꯥꯄꯥꯏꯕꯤ ꯑꯃꯁꯨꯡ ꯍꯤꯌꯥꯡꯊꯥꯡ ꯃꯩꯔꯥꯄꯥꯏꯕꯤꯅ ꯁꯤꯟꯗꯨꯅ ꯏꯔꯣꯝ ꯃꯩꯖ꯭ꯔꯥꯎ ꯕꯖꯥꯔ ꯑꯃꯁꯨꯡ ꯍꯤꯌꯥꯡꯊꯥꯡ ꯕꯖꯥꯔꯗ ꯆꯠꯊꯈꯤꯕꯅꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤꯅ ꯑꯔꯣꯟꯕ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯋꯥꯌꯦꯜ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ Indian Army na ngasi bokta wot na igere na thokriba thokdo wathok mayam jida ining ithung thungjada ba adubu kuina sumaina mangharaga langla langjing khitang phangakpa Indian Army gi mathakta kari tawba yaba haiba saraka gi miyeng adagi wayen bichara duju pamjebe Manipur da huji army na khara hap kapna bada khara hap adagi fake encounter da khara hat tawdana Manipur da nupa haiba jatu gi masing se asukki matik handhare Manipur government da aikhoina haijaningi badi Manipur government na su hairi basigi langla langjin thidok pire haire raga Jiteshwar amasung Satish ki imung manungda asiba hakchang ado saru maset amata warasu sinabiyo hairiba isa manga asina Manipur gi wangmada pharga hatkiba ase ahanba amasung aroiba oihanbiro Manipur gi laimaya se ingna sikna tangdu laitaba khunayama oihanbiro State asida har fangdriba si miyoi kharana black market ki thabak chathabadagi oibani haina akomlupna fongdorokli ngasi lamfelda leiba akomlup kanglaipa ki office ta pangtokhiba paugi mifam amada akomlup ki president in charge Sanjay Saraisham hai disciplinary action lokhatuna suspend tawkrab official amana narolda har gi black market chatharamba asina tasengna black market asi leirabra haibada amukka henna chingna halle hairi har yoliba singnasu har mamal henna yonbigano amadi black market ki thabak asi chathabigano haina appeal tarokli Lomi isi nau sing da chaitheng asi phangandana ba leiriba sarkar asina yam chesinna aret achetpa firep amaga loinana hairiba hargi problem ase thoktana ba konglu kanglai paki maigai dagi chesin wai thamjari black ta tongan ba mafam sing da mafam khara da akoigi ahenba mamal da yon ba aikoi akonglu kanglai pakna masi thengnajare aduna athuba matamda mari leinariba akoigi department na masi phagat piu masi miyam da sengdok piu natragadi makhoi asi
हारसे कमायना मतौ करमना मखोइदा ब्लैक ता योलिबनो कमायना तांगै फंगिबनो हाइबसी अखोई चपचाना मसी यंगसिलगनी Kunai si nisagi ipakta chaurbe state ama oire haina konthojam kendra gi MLA Dr. S Ranjan na phongdorkli Ayushman Bharat Mission gi makhada Imphal West District ki manung chana leiba konthojam da pangthokiba Health and Wellness Center haudopagi thoram da MLA Ranjan na makhatana hai asigumba fiba masida purnamakna Manipur kunai gi ngasi gi mirol singbu nisagi ipakta ki kannaba chap chaba thodang lawminasi haiki issues that are addressed how the yate apoi himalam the Manipur se kal how the yate have we can use drug ki can pakatan kokatan no those aduna nei jaga kali me apoi drug issues drugs the isa mi chai the mi na te mangis an apoi si amna kupna yamna phasna nei na raga apoi can use lamda himalam the Manipur se kal how ba National Health Mission Manipur Director of Health and Family welfare na basic suvidha se sila phangiba keno se koi pai punda magna lawmin no Hayal labukta matamamada mafamadugi miyam na water supply scheme saba loishinduna thaknabi ising fanghalu haiduna irang hobuga loinana kota PIL thakiba water supply scheme ngasi sangakre National Rural Drinking Water Program NRDWP scheme gi makada Public Health Engineering Department na English ngani gi supna nipandagi wangkhem kendra gi manung chanba hayal labukta saba horakiba water supply scheme asi kendra dugi MLA ke Mega Chandra sangaduna miyam dangasi sinakibani Thasigi Hokiba Taradagi Gari Huran Bigi Maralda Lilong Police na Fakiba Lilong Awang Lekaidagi Muhammad Mohosil Ngasi Janims ta Masagi Chahi Taraga Nipan Surabrayna check tauba lakpada Police ki Makutagi Nathokuna Chain Kray Mahak Fakiba Numittagi Home Amada Thamduna Lakibani Hauzik Police na Mahak Fangnaba Thibagi Thabak Kanna Chathari Lakadurba Cabinet Mifamda Cultural and Cine Policy ki matangda pukatuna matang thagi aroiba saruk fawgi manungda policy si mapung fana chana hanaba honargani Loinana State ki mafam ahumda Manipur Films and Television Institute sanaba laingak na thaurang tauba hore haina Art and Culture Minister L. Jentakumar na phongdokre Wafam si Film Forum Manipur FFM gi ngasi pangthokiba taragamarirak suba foundation degi thoramda phongdokibani Palace Compounder Labor MSF DS ta pangthokiba thoramadu minister na hai furup kayana punna khundamina riba state asigi tongan ba lol da puthokliba film singi kumhai oina chahi khudingi natraga chahi amada anirak oina Manipur Film Festival pangthokpa ngamna ba honagani haiki Film singasibu henna chakot hannabagi pandamda chingkhu the Manipur Films and Television Institute sanaba lam yengba loire mathangta fawbagi manungda boundary fencing tauna ba honagani Masida natana institute asigi masa loishang oina Ukrul district ki Tengno amadi Kumbi Assembly Constituency amadi amasung Churachandpur AC gi lonaba hauktakta campus hangdoknaba pandam thamli haiki ngasigi thoramaduga mari leinana forum asibu hingnaba amadi Manipur Film ba awangba thakta chingkhatnaba honaramba achoba thogdang lawkiba film gi lamda saknar miyoi taruk ki mafamda forum na ikai khumnaba utki Cabinet puto matang the getting notification legally on the today is 29th at the matang thagi aro saruk natragana matita kayum ba kantori na haraga su matita no nini lera kandri ko shoy na ke maya mamangda implement mamangai the skeleton oina thanamba saru polangon thanamba makali poto mado ahingba poro na thore na haibi ana mongda mana thamna ba ko sem sabe loire hadina aduna haibi jaga se masi jo ko loksilaga Manipur State Film and Television Institute si makhada ko lakada film institute se masida sana ba wakhalon na mahoj kan na ko groom tawri hadna exercise am tawdi process am tawdi mayam na madum paudum janangi Manipur Laingak na Kakching gi SDC bu transfer taraga charge asibu grade C gi thabakta leiba indacture amada sinabagi Thawong bu All Kakching Student Union Aksuna Cherol amada yamna kana yaning da phongdorkli Delhi ki Patel Chester based over Kanglaicha Punsin Lob KPL na sinuna puyagi matang da kana nainabagi thoramama Delhi ki Vijaynagar gate number 2 gi double storage ta pangthokre thoramadu da Lok Sabha gi MP Dr TH Maina retired Lieutenant Colonel Laishram Lokendra madi akangai scholar kyana sarokyaki thoramasi Manipur da natana Manipur gi wangmada leiriba maitai khudingmak sanamahi lining makha da amatto ina Punsin bang ngamna ba pandam da pangthokpani hairi hiramaski matang da KPL gi thongmi singna phongdorakpagi matung ina maitai singi oiba punfam Delhi da leitabana mara moiraga amatto oibagi wakhal
ꯃꯥꯡꯁꯤꯜꯂꯛꯇꯨꯅ ꯃꯆꯣꯏ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ Matang soisda break am lawjage break ki matungda mapalak suba sirarakhong hathai fanet moroki kumhai ngasidagi horticulture minister Thongnawjam Siam Kumar na hogdokhibagi pau amadi Manipur sung malengi tongan ba e pauksing puduna lakchage impact news meeting tadun lebiu bulletin sugi makata pauksing galoidina break ki matungda mayambu amuk hanna taramnok chari Horticulture Minister Thongnawjam Siam Kumar na mapalak suba sirarakhong moroki kumhai tangkul londa hathai fanet haina khangnariba kumhai asi ngasidagi hokre Sirarakhong gi lomi singi khanduna lupa lakh taraga humdoiga lishing yankhai changna real market set ama saragani haina minister na Sirarakhong khulgi miyamda thazaba pikre ngasidagi hawdun August 13 fawbu pangtokkodriba kumai si Sirarakhong hathai promotion committee amadi Sirarakhong khunja singna sinduna pangtokpani kumai si NEC gi sentang makada Eastern Border Area Development Authority Manipur amadi horticulture and soil conservation na maruiba thaudang lawduna pangtokpani Tharamaduna Minister Siam Kumar na hai Sirarakhong gi miyam na morok puthokpa matamda karigumba khudong chadaba thengnarabadi awaba sing adu koknaba moma na chingba mari leinaba official singda pau piduna pothok marang kaina puthoknaba hotnabiu haiki ngasi morok kumhai ase hawdokpa numitta chana thaknaba stall yauna morok ki amadi tongan be stall kunga mathoi hangdoktuna miyamda morok marang kaina fanghanki nongchingi fibam fatraba su mafang kyadagi lakpa miyamna Sirarakhong gi morok ki stall singda chikna china ba ngamdana tinki Akwai Manipur se only akwai le villages mayam festival se only festival matam ka dak office la is festival matam do ga di moi lakre iswa la di festival se matam la adi adum la ani senior akwai noi tabi masi akwai na government ga leiba department ga se officers na hai ta ga di we want to do this one we want to pursue these things na padana akwai the minister ji padana hai ta ga da ne we need to listen to people voice on the best minister the end billion na lusing ba government masam dynamic way ba Stingy a mitam gi Pajan Samana Kanba. The Patana Hike and the Madam Zabada, Aduma yes to have some more idea. Sigida Makoyam South say the Mai Makata Koyam. Harawe, Nunsinuma. Yamnas the Kogi, a so applicable, Arab Anapolata, any festival, any functions related to the concerned department must join never. But Chahi khudi gi pangthok tuna lakleba state level Manipur Pineapple Festival chahi sigi oina su Manipur Pineapple Festival committee ne siduna September manga dagi taruk fawba Churachandpur district ki Khausabung DCC headquarters ta pangthok lagani haini chahi asiga tharga taraga mathoirak subo ina pangthok kodar festival asigi matang dangasi nungthil Manipur Press Club ta paumi singa unabada committee asigi project director Achun Panmaina hai Pineapple Festival asi ki home thaduna imung puriba lomi sing amadi Manipur gi sel thungi fibam fagat hannabagi pandam da pangthok kodabani haukiba kumja lishing aniga supna ni pandagi pangthok pa horokliba festival asigi saruk am oina state level seminar workshop ki home chaba changdamnaba amadi Pineapple Queen contest su pangthok lagani ki home khwaidagi puthokpa lomi singda sel gi mana oina mathangsin lupa lishing yankhai nemfomadi kuntra pigani loinana Pineapple Queen contest ta makok mathang taraba singda su sel oina mathangsin lupa lishing yankhai lishing nemfomadi lishing kuntra pigani haidi Lagdoriba September thagi tang manga ga turuk sida 13 lakh suba state level Manipur Pineapple Festival Churachandpur district ke Khausabung Kauba Khungang da Pangthok Sarani Hairiba Numit Nini Sida Ikoi Lamdam Sida Laibiriba Loop Sangstan Amatana Numit Nini Sida Bangumba Economic Blockade General Strike Gumba Kaubi Danaba Manipur Pineapple Festival Committee na appeal tauzabani National Institute of Agriculture Marketing Niam Jaipur gi meeting makhada Manipur Small Farmers Agribusiness Consortium Imphal ga Iramdam United Food Producer Company Limited IUFP Kakching ani na kusam naduna Mackingham Horticulture Produce haiba hiramda nongmagi oiba training program amangasi Kakching District ki Kakching Chumangda leiba representative of Lois ROL Kakchingi Mipun Sangda Pangtokre ngasigi thoramadugi manung chana post harvest management of horticulture crops of Manipur for marketing strategies for marketing fresh fruits and vegetables of Manipur prospects of value additions of locally available fruits and vegetables of Manipur amadi marketing dear of haiba hiramda akhangai singna wangangki
Disabled Development Association Manipur na sindun anirak suba langbal kaithel haina mingthonba mela ama lakadoriba September 13 dagi October 3 fawba Palace Compound laiba hata kangsabungda pangthoklagani hairi. Ngasi nungthil Manipur Press Club ta pawmi singa unabam the association asigi program coordinator agokton khuman na hai mela si lamdam asida lairiba differently abled persons singna puthokpa makhal kya gi potlam sing uthoknabagi pandam da pangthokadabani loinana hakchang gi fibam chadrabasu normal persons singumna tawba ngami haibadu mela asida utnaba hotnabani haiki haiba mela asida India gi state singdagi stall yawbaga loinana Netherlands, Thailand, Pakistan, Bangladesh amadi Nepal dagi miyoi sing saruk yaduna stall hangani hairi. Landam sida leriba disable kayana mapan da thoktabida mayumda leisanbagi mahuta disable singsu puthoga landam sida makoisu able person amagumna makoisu karigumba leba ki oiba yaifanaba tawbanga mi haibado utnabagi pandam galonena oi DS Enterprises ka sponsor tawraga pangthokpa ani suba langbal kaithelni masida koina tongan ba stall sing asida koigi disable Manipur da laiba disable khuding maki oina stall hangba matamda koi fees laujade aduga sida stall hangning ba disable nataba chinau singna stall hange haragadi akoi akakna fees khar lai madu deposit tawraga hangba yagani Kauna crops ki matang da numit ni fugamangani chupna chathagadaba technical training program ngasidagi hogdokre program asi Directorate of Handlooms and Textile gimining makada Manipur Handlooms and Handicrafts Development Cooperative Limited na implement tawduna panthobi textile na chathakibani nangmairapom laikai thongzu part 2 da leiba panthobi textile gi loisang da pangthukiba thoramadu da saruk yakiba resource person singna kauna gi pothok sing karamna sagadage haibagi matang da trainee sing da wafam kaya thamki Crime against women's drugs amasung integrity gi paukzel puduna laibak asigi konung New Delhi gi India Gate tagi Imphal gi Kangla Gate fawba walking rally lakliba lilong Haurebi makha laikai dagi yungkhaibam nanau chahi kungani thoi apokpa Muhammad Islamuddin okpagi thoram September anida pangthoklagani haina reception committee for Y nanau working rally from India Gate New Delhi to Kangla Gate Imphal gi convener SM Jalana phongdokre Reception Committee asina sinduna ngasi hachada leiba kokki office da pangthokpa paugi mifam amada Jalana makatana hai mahaki khongchat asi chahi asigi haukiba July kunga manga dagi Delhi gi India Gate tagi haurakibani mahak ngasi ayuk pung manga dagi Imphal gi damak Dimapur thadokre mathang thagi anida Imphal da thunglagani mahak thungbagi iroinana September tang ani gi pung ama tabu matamda mahakpu ikai khumnaba amadi pungning thogatpa oina taram okpagi thoram ama lamyanba sanglen dalaiba palace compound pangthokani hairi hariba thoram asida lamdam asida lairiba preserve section khudimakna saruk yabiu haina appeal tarakle Yungkhaibam nanauna puraga laiba paujel sing crime against women masigi mayokta yamna achauwa paujel pibagi adum wafam ama yauri Manipur khunaida tahaidaba uhaidaba abada yamna hangkoiningai waraba tukatchaningai waraba tathi tawoina nupi singa tawbagi thaudok se masi noma kangdana masi chatharai masi sum hengkalai masigi mayokta yungkhong chatchena yamna achauwa paujel ama piri trakki mayokta yamna achauwa paujel ama puraga lai Manipur khunaida khwaidagi henna burning oiriba maru oiba issue ama su oiriba integrity gi oiba issue sida Manipuri jati gi oiba national integration gi adugumba wakhalon adu puraga koi sum khongchada se lakpani JC against the brutal killing of Kumari Pukri Hongba Memi Chanuna Manipur Laingakta Wari Shanabagi Matam Yaungna Wafam Kayagi Matang the Pisin Kiba Cherolgi positive over response Amata Ngasi Fauba Pirak Tabana Maram Oerga Lakliba August Kuntragi Ahing Nongyai August Kuntra Matoigi Ahing Nongyai Fauba Pungkun Gamariki Manipur Pumba Ban Kauragani Haina Cherolaman Hairi Loina Banasiki Manung da Mai Isingam Ana Ayekidi Komtokani Hairi Sagai ki masunupi thokpada natana masama ki mahairoi oiribi chahi nauribi nupi macha ama bo nupi oibi ki ikai khumnaba manghan bada chenaba samurau awang lai kaidagi
Abuzam Tombisana Sibaki Chairak Pigadabani Haiduna Laikai Miam Amadi Mahiroi Singna CM Biren Lakpugi Lambi the Tatuna Kongjang Junction Cray. Ngasi Samurok Damasing Yam Labalaikai Miam Mahiroi Lup Sing Amadi Mahiroi Singna Mayai Lambi the Toktuna CM na Laisang Kongda Pangtokpa Hypo Zadonang Laikidabagi Nixing Toram Yauba Lakpada Lambi Tinkibani. CM na JCG Mihud Amadi victim Oiraba Nupi Machadugi Mamagasu Unaki JCG Maikaidagi Atumatamda Chenaba Misagasi Chairak Pinaba Memorandum Amasu Pishinki CM Birena Su Taudo Asi Atumatamda Tizelagani Karigumba Abuzam Tombisana Generam Nabadi Magi Matakta Logi Akanba Chairak Pigani Haiki. Even in the center has already taken a strong decision. Whoever involved in the raping or killing of minors, girls, will be given death punishment. If this complaint, this allegation is found correct, definitely the state government will try to file the FIR, charge sheet within a stipulated short time so that the convict may be given the stringent punishment. Might be even the death penalty. It will depend on the court, depend on the judge. But from the government side, we will try to punish at the maximum level. Nakalamramda Thawong Sibu Student Union of Kanglai Park Sok Amadi Manipur Student Federation MNSF na Cherol Amada Yaning da Fongdrokli Loinina Ozasiki Matakta Legak na legal gi oiba Chairak Atumatamda Pigadabani Haina Cherol Sina Legak ki Pukning Chingselakli. Ulau Mayai Lekaidagi Kaisham Roset Putamtina Furaba Matungda Hatlago Hundok Thogdokta Chenariba Tongauzam Premchana Badi Tongauzam Sandip Matik Chaba Chairak Piu Haiduna Ulau Mayai Lekai the Miam the Wakat Mifam Chatakre Mifamaduda Saruyaki Ulau Apunba Maida Paibigi President and Tilo Tamana Hai Roset Ngarang Nungtil Premchana Badi Sandip Haidaba Mio and Yesiga Punna Mayumdaki Tokipane Loina Misi Sigamari Lena Wangoi Police na Suke Sama Restar Tau Credubu Misisi the Chenariba Premchana Badi Sandip Anigi Matakta Matik Chaba Chairak Piu Hain akan bawafam su thamlakli. Rojit hariba angang se Thonogam Sandip Premjan hariba moi ahum ji chamina hibani moi ama laaga pau pida bisida masada ma samaito tadana lehore hai tadana lehore harakanda pau piriba mangonda masada dakpham khotpagi khujinna khotpagi dakpham dai masada lekhom tai Sandip amadi Premjan hariba angang ani se masida fajana inquiry tawbirakanda angang ani sida chairak matik sa badandi se khoi aini miengda amadi mari leina authority singna madu koi pibiu Northeast Biography Forum na Sinduna Taruk Suba Regional Amadi State ki thakta Annual Award Distribution ki thoram nga si Manipur Press Club ta pangtokre thoram asida tungan ba lam singda thoidok hendokna singtha ningai oiba thabak toriba mioi kuntra ga mari da sel citation amadi lengyan pp tun ikai khumna utki Chaliba chahi asigi pangthokiba B.Ed examination da Manipur Pumba gi makok taraklaba Kabita Seram Opigi Thoram amangasi DM College of Teachers Education the Pangthokre Thoram asida College asigi Principal Dr. H. Ibom Chana Kabita Seram the First Late Eki Ibohol Singh Meritorious Case Award su Kusinaki. Housing Nasinomagi Sanabagi Pau. Laibak Sinba Tungna Pangtok Nabugong ngasi Manipur dasu National Sports Day gi thoram pangthokre apaba sanore kia putoktuna laibak sigi mingchat kaya purakraba lamdamasugi National Sports Day gi palan thoram paksana state ki thakta pangthoktaba laibak thibani wafamasi ngasi National Sports Day ga mari leina na Langthabal Mantrikong Public Ground da pangthokiba thoram da phongdokhibani Minister na makatana hai in khalakliba sanaroi singbu thawai hakchang happy bo oina numit asi state ki thakta khaknatana lekai khuding dasu palan thoram pangthokpam thoi Ngasigi nominasiga mari leinana Laibasigi President na Afaba Sanaroi amadi Coach Singh da Donachari Award Rajiv Gandhi Khel Ratna amadi Arjuna Award ki Mana Singh pidon nominasi yamna maru oiba ma oiri Kanchipurda Laiba Taruk Suba Sam Rifles amasung Langthabal Mantrikong Naurem Laikai JP na sin na pangthoki ba thoramadu gi manung chana Assam Rifles ki Maikai digi Laikai sida sports items sing kusina ki loidana friendly football match amasu pangthoki Sports pe amna mangin thari ba step Manipur gumba step tadi masih local club level da di pangthok ba step level da pangthok ba darkar lei ba somda sana ro bu nusi haraga si dhyan san du na ti ba koi na si importance play ki koi sana roi sing do encourage to bu ni ba
ꯑꯗꯨ ꯀꯅꯥꯝꯇꯅ ꯐꯪꯁꯟꯁꯦ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯇꯦꯕ ꯁꯦꯔꯒꯤ ꯁꯥꯏꯗꯇꯒꯤ ꯈꯔ ꯑꯦꯟꯀꯔꯦꯖ ꯇꯧꯔꯒ ꯇꯧꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯀꯅꯥꯝꯇꯅ ꯁꯤꯒꯨꯝꯕ ꯊꯧꯔꯝꯁꯤꯡꯁꯦ ꯇꯧꯗꯦ ꯑꯁ ꯆꯤꯟꯗꯅ ꯁꯥꯟꯅꯔꯣꯏ ꯅꯨꯡꯁꯤ ꯍꯥꯏꯕ ꯊꯕꯛꯅ ꯇꯧꯗꯕ ꯅꯨꯃꯤꯠ ꯁꯤꯈꯛ ꯄꯥꯂꯟ ꯇꯧꯕꯗ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯁꯥꯟꯅꯕꯒꯤ ꯍꯧꯔꯛꯏꯕ ꯅꯍꯥꯔꯣꯜꯁꯤꯡꯁꯦ ꯄꯨꯛꯅꯤꯡ ꯊꯧꯒꯠꯀꯗꯣꯔꯤꯅꯦꯕ ꯁꯥꯟꯅꯕꯕꯨ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯗꯨꯅꯤ ꯁꯥꯟꯅꯕꯒꯤ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯄꯗꯨꯅꯤ ꯑꯗꯨ ꯉꯁꯤ ꯑꯩꯈꯣꯏ ꯑꯗꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯐꯪꯁꯟ ꯇꯧꯕ ꯈꯣꯠꯄꯁꯦ ꯂꯩꯇꯦ ꯑꯗꯨꯕꯨ ꯐꯪꯁꯟꯁꯤꯒꯤ ꯃꯔꯨꯑꯣꯏꯕꯗꯣ ꯈꯜꯂꯒ ꯍꯥꯏꯗꯤ ꯁꯥꯟꯅꯔꯣꯏꯕꯨ ꯑꯦꯟꯀꯔꯦꯖ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯅꯦꯕ ꯑꯩꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯊꯑꯣꯏꯅ ꯂꯥꯛꯏꯁꯦ Nakalamromda Manipur hockey nesu sinduna Khuman Lampak AstroTurf ground da numit asi pangthoki numit asiga mari leinana Manipur gi matam amagi maming leiraba hockey sanaroi kayana saruk yaduna hockey match amasu sanaki panba yai hockey masana da leibas gi mingchat yong khilamba sanaroi Dhyan Chand Singh gi mapok numit August kungamapan nasibo leibak sinba thungna National Sports Day haina palan thoram pangthok naribani Dhyan Chand Singh Allahabad ki Kushwaha da English amaga chamapal ga supna mangagi August kungamapan da poki English Chamapan ga kunganithoi daki hockey masana sida sana bahoraki sanare sigi haithoi singthoi raba masana sina Indian English chamapal ga kunganipan English chamapal ga kuntraga nithoi amadi English chamapal ga kuntraga tarukta pangthokiba Summer Olympic Games sing da gold medal thangna na lauba ngamki hockey wizard haina khangaraba prithivida Hitler masamuna ngakna yengiba adagumba kege Major Dhyan Chand haina khangaraba sigi Economic Mari Lena National Sports Day Haina Pegi Omero India to celebrate Tau Bugi Thorum Sida Koi Thorum Bantok Javani at high level Thorum Pegi Hockey India advice Makada Manipur Hockey na Thorum Sinjavani or Pegi Thorum Sinbugalona Koina veteran Mayamgi among the Sanarumba Pegi state player national player India represent Sanaruba player Mayamo celebrate Togona better Andy Nesamasu Tozavani. Taragamari Suba Governors Cup State Level Fencing Championship the all over team champion Oikiba Social Welfare Congress Kongmangi Sanaroi Singh ngasi taram na okre chathakiba championship adada club asina overall team champion overall boys sub junior girls amadi cadet girls ki champion oibangaki ngasi Kongman John 4 da labor Rainbow Cable Network ki sanglenda Fencer Welfare Parents Association asindana opigi thormadu pangthokibani thoramasida Works Minister TH Bishojit na lamdamasigi mama apa oibasingna tungan ba masana singda sanariba machasingbu chaksinna senaduna sanarabadi lamdamasida gi apaba sanaraki aputhokpa ngamgani haiki Yang yawin tapi kami pun yang yawang gani aku itu kisah gen pak tuan mioi kuasa public menang tu boleh dokter mayam lain aina dokter itu mana hai banati hai kada banati adu mi khud make tuan tuan maku lai fikir fikir kar lagi adu aku itu aja bawa apa aku itu hona maksudnya aku itu fikir ibu pura maksudnya loi mangal le ada si aku wakan ya kada bani adu maru ini aku orang mereka suruh nama mungkin kita cahitra itu sudah computer age dikje aku itu kisah boleh kena kange kena gyan taye adu mokoi na ma pa hai ba halamana hai bagi taxi khaisi ki mokoi na mokoi je tukla ka chatta bagi wari ni Assam ki Barbeta da August kungamanga dagi chatharakiba Bisnu Joy Team Trophy 2018 da saruk yaru na Manipur ki football team ngasi Southern Sporting Union SSU ki Vice President Robin Blackina lamthakre lamthabu ki thoramadu Kakwa da leiba SSU ki sanglenda pangthoki Silongdo September Nipan amasung mapan da pangthokadaba Mari Suba Northeast India National Kickboxing Championship amasung Guwahati da September kunganipan dagi October ama fawba pangthokadariba ahum suba National Martial Arts National Games ki damak lakliba September ani da trial selection pangthoklagani Kickboxing Association of Manipur na sindan trial selection asi Moirangkhom da leiba Moirangkhom Leipung da pangthokani haina cherolabana hairi Mga suba Thangjam Sazo Memorial Mix
Kendra Wise League Kam Knockout Kang Tournament Nambol Kendra Kangkut Mai Pak Ring asi Kongba Makana Debam Laikai da Leiba Leikol gi Kangsang da Sanakiba Tournament asigi Aroiba League match da Group D Kanglupna Nambol Kendra Kangkut na Sagolban Kendra Kangkut Papanjal Kun Gama Thoi Taruk Tamai Tiba Pibangaki Chatharak Liba Kang Tournament asida Manipur gi Tungan ba Kendra Singh da gi Lakpa Kangkut Taraga Humdoina Group Mari Thokna Khaidok League match Singh da Akan Balamba Taunaki Works Minister T.S. Bishojit ki Sentang Makada Ibuda Wangbren Khana Chauba Kangkut Ucheko na Sindu na Chathariba Kang Tournament asigi Ahanba quarter final match amada Singzamai Kendra Kangkut B amadi Konthongzam Kendra Kangkut adina September amada lamba taunaragani Department of Youth Affairs and Sports Manipur gi meeting Makada under 17 voice state level Subroto Mukherjee football tournament ki semi final match sing sananaba sem saba loikre ngasi ayu Kumalampak Man Stadium da sanakiba football tournament asigi ahanba lecta CT Higher Secondary School amadi Tinungai Fubala High School Bisnupur anina sanakiba match aduda mayuk nariba team animakna panjil ani chanaduna match adu draw iki Chatharak liba football tournament asigi ngasi sanakiba ani suba lecta Saikor Christian High School Ukrulna Parbung Higher Secondary School Fairjolbu Panjil Manga Anida Maitiba Piki Bagaloinana Tournament Esigi Aroiba League match na Analol Christian Institute Higher Secondary School Chandelna Byrant Academy Nonebu Panjil Mari Amada Maitiba Pibungaki Tournament Esigi Hayang Makataba semi final gi match ani amadi final match sanaragani Nakalaram the Unique Model Academy Imphal East na Yankhigamapan Suba under 14 voice state level Subroto Mukherjee football tournament ki winner oibangakre. Ngasi nungtil Kumalampak Man Stadium da sanakiba tournament asigi final the Unique Model Academy Imphal East na Saikor Christian High School Ukrulbu Panjal Anishino na Maitiba Piram Lagak. Chahiye sigi pangthokadaba International Subroto Mukherjee football tournament ta sarukyargani. Chatharakiba football tournament asigi ngasi ayuk Kumalampak Artificial Turf Ground da sanakiba ahanba semi final da Saikor Christian High School Ukruna Kakching Wairi School bu Panjal ani sino da Maitiba Piki Bagaloina ani suba semi final dana Unique Model Academy Imphal East na Springfield School Thobal bu Panjal ani sino da Maitiba Pibangaki. Arabada bulletin asigi headlines samuhana mayam da thamsake. Zilangrong Furup ki saknai raba freedom fighter Hypo Jadonang leikidab gi humput taraga taret suba ningsing nomet ngasi Manipur gi mafang kya da paksana pangthokre. Framework agreement na maram oiraga Manipur da miyam na pam da thodok amata thokaloi thoksu thokloi haina Governor Dr. Najma Heptulana Sip Sena Manipur State Unit da thazaba pirakle haina. Center Amadi Ancient Ayaman in a framework agreement Gamari Lainana Manipur Miyam the Namthak Tauribra Haibadu Lakliba December Fall the Manung the Kanglagani Haina MPCC na Hairi. Film Forum Manipur ki Taragamaridak Suba Foundation Dengasi Pangtokre Lakliba September Fall the Manung the Cultural and Cine Policy Mapung Fana Chana Hanaba Honoragani Haina Minister L. Jetakumar na Pangtokre. Amasong Manipur dusu National Sports Day ki thauram pangthokre state ki thakta numit asi palan tawdabada Minister Karam Shyam na nungnang ba phongdokre.